Asi sandok chariba thoromasi Diamond Radio na sandok chaba Crime Reports. Nupi angang sing the thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghan janna na hona jabadugumba program amani Crime Reports. Ahanba maktada Diamond Radio ki Crime Reports thoromasi bu tabiriba singbu James Hagruzamna taram nokchari. Diamond Radio ki Crime Reports ki thoromasi da anobu ke sama Bihar English sing ani manga Lebak asida mahi masing ning thina tamdaba hingbang amnana bagi honabada amadi samaj ki chanabi imung ki chanabi kairo lekai ki chanabi haiba sing asida ngasisu mafam asida leriba lairiba singidi suba no manatana atopa upai ama leitaba khungang kaya marum ngasisu leri mafam asida leiba chahi 15 khakta ngairiba angangni Mahesh Mahaki mapa Subhas mahaki mama Machan Mina asumna imung amada leiba lairiba imung amani Ayuk angan madagi thoktuna migi thabak macha macha suruba migi lauda thabak suruba suba nomba haiba sidana khwaidigi maru oiba moirami asiguma mafam asida leiriba chahi 15 khakta ngariba angang asi angang oina oirabasu mahaki kok ase aduki matik chahi kunga tare nipan suruba miyoi amana khangadabu wakhan khanba angang amoirami suba nomana hingadabani lairabadi suba nongadabani imung manunggi mateng panggadabani mama mapagi mateng panggadabani machan nupigi damak honagadabani haiba wakhallol asi chahi yamjadrabasu thabak suduna mapagi mamagi thabakta mateng panglami asumna noma mapana haiki Mahesh nangna thabak suduna sum yaw leibasi ipadi kya nungai khidre ipangam nabadum honage namaga dum suraga nachanupine larik tami sumaina nangsu larik tamaga phaba mi mo oina na honasi mathamadu da Mahesh na haiki baba aina hoji larik tamakke dudoino larik tamba haibase kharsyamna changbo wani adugi mathakte ichanupi se mahak tamlidana mahak tang mi oina na ba semse aduga aisu baba gi matung induna ina honari basida mai pakna dum honagi masimang na baba na imungi lauri ba thodang imana lauri ba thodang asida aigi mateng asina khajik tanga hapchalabadi baba da su awa basi kokani haibase aina chana khanjei adu ai wafam sida baba na yabiu adubu Mahesh baba na nang larik tamba pami hawjiki matamda larik haitrabadi matamse larik hai bai basi am tangai phadabani adubu baba aidi larik tambase ai tamninge adubu aigi leribi phibam baba na suriba nomi ba imana suriba nomi basina imung manung pu basi am wana ubasida ai larik tamning labasu hawjikti baba ai baba gi mateng pangba hai base masida chapjungna lepe baba na su yabiu asumna Mahesh na imung manunggi mateng asi yam chawna pangani noma mahangna suru nomagi pesa phangakpa duna chakhumda mamagi chak thongbada mateng panglebi machanupi Mina ra haiki Mina se pesa ni paisilo ngasidagi ichangi larik leiba hek larik kamari leinaba tuition tobagi oiro che kolom leibagi oiro loina makse aingonda haigadabani ngasidagi nang imaga babaga da haibe yadriko maramdi ima baba se yam wareba nanga igo honabada chak pabo mabuk thana chadre yengba ngamdre ado ai leiriba makhaidi ichangi karimto alhalo ichalna hayeng chawrga yum masidagi kaina oina chatkiba ichalgi luhongbada su nabung aina loina honagadoribani babaga imaga di matamaduda aina nungaina thamgadoribani masi agi manglani ado nanga sidagi imaga babada kariguma paisa amata tanbe yadre ko aingonda dum haigadabani ko matamaduda mahaki machanupi Minana hoi dada na babagi mateng pangduna honabase ai sunupa mo iramlabadi mateng pangba ngamlangadabani adubu ai hawjik su khalibani imagi babagi mateng pangge habase matamadu Mahesh na nati nangdi aikhoigi guriyani aikhoigi thawaini nangbu larik henba amadi nangbu ningthijana matik chaba mi mo helaba matungda nayumna kai palan bhaibase aikhoi ima babagi mathongni adugi mathakta nabung aisu leiredana aini chalgi damak loina honagani asumna imung manung aduda mahakki wahai tabada mama amadi mapa mamittagi mapisintagi chahi yamdriba sumnatangi chahi 15 khakta ngariba angang amana mahakki wakhalonda imung manungi awabagi bhar puwa asi yengba ngamdaduna mahi masing tamba tokloga machanupi gi damak mahakna lepliba phirep adugi haidorokliba wahi sing adu tabada mama mapa aduki mathi mabungning penjaki amadi mamittagi mapitaki mahakna makhoigi khungang aduda thabak suduna imungi mateng panglakpasida nongma mangonda chahi khara hena hanba miyoi ama thengnaram amadi Mahesh na hairami
Kakadi ichanupi ani su luhongkhre aduga thabak subase kaka khoina khangjarapda adum thabak suduna lai adu kaka kamaina masi mayam se kaka kamai honabagi matamaduda mathak thongba nupa aduna hairalami Mahesh punchi hingbada paisa changi adubu paisa haibase talaga phangi kari toruni migi mapo mache huran dok saru nungai ni hinge hairabadi isagi panganna isana haijaba thabak suraga adumak su nomlaga yam lain hingba ngami haibase masini Mahesh laira bai khoina tawba yaba thabak se thabak suba de sel tan basini aina pikling edagi nangi chahi matang do adu yorokpadi ai baba gi amadi magi mateng panglakpani matam adu aina khanki ai ima baba nungai na thamge ai gi chanupi ani se luhongge makhoi gi luhongbada changba khars punamak aina puthoge haibase aina khanki bani adu ngasi adum thoedana ichanupi ani su luhongle adubu ichanupi ani luhongbasida mingondagi paisa khara de pusale pubo paisa se kasu yamde masi aina dum thabak suri basina soidana singani aduga baba su dum kharga subu ngami banina baba na surak pudun imung manungi khara dum mateng pangle aingondagi phanglakli basina chahi ani gumbadi changadra chahi ani gi matungdadi chanupi ani luhongkibagi paisa khara puru base masi loina singba ngamani masi mangare chanupi ani matau karamna luhonggadage haibase masi gi aina khandana wadana lakpani hojikte ai nungaire ai amadi ima baba khoi hongok tangaire ai gi di yum pan pandaba kasu khandreda sura nomaga ima baba bu nungai na thamba haibase Mahesh masidagi hena nungai ba leitre miki mapon machai huru basunate thabak suba nomba haibase khoi thongni dana thabak suba nomba bu kalabadi adum nungai ba yabajani da Mahesh laireba mapok to pokpani na masimangai reni matamadu da Mahesh na mahaki wahai du tabada mabungni da penjaba phauki mangondagi kariguma para ama tambagum mahana khanki thabak sugadabani hinglabadi hingnabagi damak thabak sugadabani thabak suraga ima bababu luna chana tawgadabani machanupi bu luhongbigadabani imungi thabak khodimakta masagi daitya khangna thabak tawgadabani haiba wakhalon simana phauki adubu mahaki khungang aduda nomagi fangliba thabak sing asina subasina thabak na yamna suraga paisa na yamna phangdaba sida mahaki manglan amadi mahangna thunglaroidra haibagi wajaba amakhak leram masigi matungda mahangna nongma wakhalama laki mahaki mapa subas ke hek pokminaba Satyapal kauba amakhak Maharashtra Mumbai da fi istri taktuna mafam maduda thabak suduna adumak laikhiba amakhak ningsinglaki asumna ningsingbaga mahangna PCO amada changduna call tawkiram matam maduda mahaki makhurana phone pairaki ai Mahesh kari lere asukoi budi nang ingonda phone tawruktina baba hoi babi hoi mina hoi kari tawri anai yaugde ko hoi kaka asoi angam kaimti yaugde adu kaka ai wafam amta hodokjagiba kari wano nang kari wa hainingge kaka mafam aduda thabak subase kanagadra kaido bai kana roidino Mumbai harisinidana Mumbai dabu laknaba thabak suraba mafam asida di sel phangi hektamuk mafam asida di sel yam laina phangi adu kaka ina khanbadasu aise Mumbai da laage na khalle mafam asida takai thabak su suraga sel su yamna phangdaba adu mafam aduda di sel yamna phangane na khalle sel yamna phangladi matam sida aina sel su yamna tungchen mangam lagani yamna paisa tungchen mangam labadi ima baba su matam kuina thabak su hallaroi aduga ichanupi gi mahi masing tambagi paisa su aina loina puthokpa yarani madugi matungdagi di ichanupi bu luhongbiba kaka masi aigi mangni kaka masi bu yaroidra aigi budi yaida nakhoi baba na kari hairakadagi maruoina akhoi gi babina nangbu mathanda pokpani na ne mafam asida lakpasi yagadaba mandeda adugini kaka ina call tawjaraklise ekhoi imaga babaga damta horen call amta tobiro mafam asida ai thabakti yamna soi ai thabak yam heire paisa su phange adubu paisa yam phangdabanina paisa si yam tungchen mangamdre kaka na matamating pangbidradi yare ai horen ne noigi babada ai phone tawrage aduga yenge ko yabrana nang yadradi warogonu ko horen nangidi babane aigidi yambani yadrena aina yamna kana haibadi yaroi ko asumna haikiram amadi numidang waram mapa amadi mama machanupi Mahesh punna imungda chak charami chak chabaduda mapana hairaki nangna haiba oirini ne nangi nakhura Satyapal do ingon call torami Mumbai de nang leiningi thabak suningi hai mafam asida dum suri se dum yare kaino nangna mung nangi nakhura da hari du karigino matam aduda mahaki mamana hairaki yade hojikse matam yamna phatte nangna thabak subasi phawba aina suhaningdra kansida direct tamasu tue nangna mafam asida khoi gi mateng panglini na tawrise sida kharga tawrise mangaire ai yade ko Mumbai de chatpado ai yade matam aduda Mahesh na harki ima mi khudi mak Mumbai de loina chatnari basidi Mumbai di afaba shaharni
ꯁꯍꯔ ꯑꯗꯨꯗ ꯑꯩ ꯉꯥꯎꯗꯨꯅ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯨꯔꯤꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯦꯞꯁꯤꯟꯕ ꯉꯝꯂꯦ ꯑꯗꯨ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯁꯦꯜ ꯇꯥꯟꯕ ꯄꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯌꯨꯝ ꯃꯀꯩ ꯂꯦꯞꯄ ꯉꯝꯃꯁꯨ ꯅꯪꯒꯤ ꯀꯀꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯁꯪꯗ꯭ꯔꯦ ꯃꯥ ꯁꯦꯜ ꯇꯥꯟꯕꯗ ꯁꯦꯜꯗꯤ ꯊꯣꯛꯑꯦ ꯍꯥꯏꯕꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯁꯪꯗ꯭ꯔꯦ ꯑꯩ ꯃꯗꯨꯗꯤ ꯄꯥꯝꯗꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯅ ꯍꯥꯏꯈꯤ ꯏꯃꯥ ꯑꯩ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯅꯤ ꯃꯤꯅꯥꯒꯤ ꯑꯆꯪꯕ ꯁꯦꯜꯊꯨꯝ ꯑꯩꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯁꯨꯝꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯔ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯨꯝꯕꯥꯏꯗ ꯆꯠꯆꯔꯒꯦ ꯏꯃꯥ ꯌꯥꯕꯤꯔꯣꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯑꯄꯣꯛꯄꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝ ꯀꯟꯅ ꯇꯛꯅꯕꯗꯒꯤ ꯃꯍꯥꯛ ꯃꯨꯝꯕꯥꯏꯗ ꯆꯠꯄꯗ ꯌꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯕꯤꯍꯥꯔꯗꯒꯤ ꯃꯨꯝꯕꯥꯏꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯈꯤ ꯃꯨꯝꯕꯥꯏ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯇꯄꯥꯜ ꯎꯅꯈꯤ ꯁꯇꯄꯥꯜꯒ ꯃꯍꯥꯛꯀ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯇꯄꯥꯜꯅ ꯌꯣꯠ ꯁꯨꯕ ꯗꯨꯀꯥꯟ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯕꯛ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨ ꯐꯥꯔꯨꯛ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨ ꯂꯣꯏꯅꯅ ꯁꯨꯂꯦꯃꯥꯟ ꯑꯃꯗꯤ ꯍꯀꯤꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯌꯣꯠꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯆꯟꯕ ꯑꯁꯤꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯁꯨꯔꯝꯃꯤ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯋꯦꯜꯗꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯇꯔꯅꯆꯤꯡꯕ ꯁꯦꯝꯕ ꯑꯗꯨꯒꯨꯝꯂꯕ ꯗꯨꯀꯥꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯁꯤꯅ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯐꯥꯔꯨꯛꯇ ꯍꯧꯗꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯎꯅꯕ ꯍꯥꯏꯕꯗ ꯅꯁꯤꯝ ꯀꯨꯔꯦꯁꯤꯅ ꯌꯥꯔꯛꯈꯤ ꯂꯣꯏꯅꯅ ꯅꯁꯤꯝ ꯀꯨꯔꯦꯁꯤꯅ ꯁꯨꯂꯦꯃꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯍꯥꯏꯈꯤ ꯑꯉꯥꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯇꯥꯔꯦ ꯅꯈꯣꯏꯅ ꯈꯔ ꯇꯝꯕꯤꯌꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯒ ꯈꯔ ꯅꯧꯔꯤꯕꯅꯤꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤ ꯇꯥꯔꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯁꯨꯂꯦꯃꯥꯟ ꯀꯧꯕ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯛꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯁꯨꯂꯦꯃꯥꯟꯅ ꯃꯍꯦꯁꯇ ꯊꯕꯛ ꯇꯥꯛꯂꯝꯃꯤ ꯅꯍꯥꯟꯅ ꯂꯩꯔꯤꯕ ꯄꯅꯥꯗꯨ ꯑꯣꯟꯅꯔꯦꯅꯦ ꯁꯣꯝꯗ ꯂꯩꯌꯨꯅꯦ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯆꯥꯛ ꯆꯥꯕꯗ ꯑꯣꯏꯅ ꯅꯊꯧꯗꯤ ꯐꯔꯝꯒꯅꯤꯅꯦ ꯅꯪꯒꯨꯝꯕ ꯑꯉꯥꯡꯁꯤꯅꯤꯅꯦ ꯆꯣꯏꯇꯤ ꯆꯈꯠ ꯇꯧꯗꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯂꯣꯏꯕ ꯊꯕꯛ ꯌꯥꯎꯅꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯃꯍꯦꯁꯀꯤ ꯋꯥꯈꯜꯗꯁꯨ ꯃꯍꯥꯛꯀꯤ ꯁꯨꯂꯦꯃꯥꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯌꯥꯎꯕ ꯂꯥꯛꯄꯗꯒꯤ ꯁꯨꯂꯦꯃꯥꯟ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯉꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯦꯁ ꯊꯕꯛ ꯍꯩꯇꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯊꯕꯛ ꯍꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯛ ꯃꯍꯥꯛ ꯍꯣꯠꯅꯕ ꯂꯦꯞꯇꯅ ꯆꯠꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯕꯤꯍꯥꯔꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯇꯧꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯋꯥꯖꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯗ ꯃꯍꯦꯁꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯈꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯅꯪꯅꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤ ꯆꯥꯎꯔꯕꯅꯤꯅꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 2,000 ꯄꯤꯔꯅꯤꯅ ꯍꯥꯏꯔꯦ ꯊꯕꯛ ꯈꯔ ꯍꯩꯔꯦꯌꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯐꯔꯛꯑꯅꯤꯗ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯐꯝꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯁꯍꯔꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯥꯒꯨꯝꯕꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯕꯛ ꯈꯔ ꯍꯩꯔꯛꯂꯝꯃꯤ ꯊꯕꯛ ꯍꯩꯔꯛꯂꯕ ꯃꯇꯨꯡꯗ ꯁꯨꯂꯦꯃꯥꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯃꯍꯦꯁ ꯅꯉꯣꯟꯗ ꯄꯤꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯂꯣꯏꯖꯔꯅꯤ ꯌꯥꯝꯗ꯭ꯔꯦ 5 ꯈꯛꯇ ꯉꯥꯏꯔꯦ ꯉꯁꯥꯏꯗꯒꯤ ꯁꯨꯕꯗꯨꯅ 5 ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯇꯥꯁꯜꯂꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯂꯣꯏꯗꯣꯏꯁꯦ ꯍꯌꯦꯡ ꯑꯌꯨꯛꯅ ꯑꯩꯈꯣꯏꯅ ꯊꯤꯟꯒꯗꯣꯏꯁꯦ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤ ꯇꯧꯒꯗꯣꯏꯕꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎꯕ ꯂꯣꯏꯗꯦ ꯍꯥꯏꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯁꯨꯂꯦꯃꯥꯟꯅ ꯍꯥꯏꯈꯤ ꯍꯀꯤꯝ ꯅꯪꯒ ꯈꯔ ꯁꯨꯃꯤꯟꯅꯔꯣ ꯊꯕꯛꯁꯦ ꯃꯇꯝ ꯑꯗꯨ ꯍꯀꯤꯝꯅ ꯍꯥꯏꯈꯤ ꯑꯁ ꯑꯩꯗꯤ ꯑꯩꯒꯤ ꯐꯥꯎꯕ ꯂꯣꯏ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯀꯃꯥꯏꯅ ꯁꯨꯗꯣꯏꯅꯣꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅꯦ ꯏꯆꯦꯟ ꯆꯦꯟꯅꯔꯦꯀꯣ ꯃꯇꯝ ꯑꯗꯨ ꯁꯨꯂꯦꯃꯥꯟꯅ ꯍꯥꯏꯈꯤ ꯊꯕꯛ ꯂꯣꯏꯗꯦ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯤꯒꯗꯧꯔꯤ ꯊꯕꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯗꯧꯔꯤ ꯂꯣꯏꯗꯕ ꯌꯥꯗꯕꯅꯤ ꯉꯁꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯑꯍꯤꯡ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯊꯕꯛꯁꯦ ꯃꯥ ꯂꯣꯏꯍꯟꯒꯗꯕꯅꯤ ꯑꯁ ꯃꯗꯨꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯩꯅ ꯃꯥꯕꯨ ꯁꯪꯗꯣꯔꯤꯕ ꯑꯁ ꯃꯗꯨꯅ ꯍꯦꯟꯅ ꯉꯝꯃꯔꯣꯏꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕꯗ ꯃꯍꯦꯁꯅ ꯊꯕꯛ ꯑꯗꯨ ꯁꯨꯔꯝꯃꯤ ꯊꯕꯛ ꯑꯗꯨ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯉꯝꯈꯤꯗꯦ ꯑꯃꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯥꯗ ꯂꯥꯏꯍꯧꯒꯨꯝꯕ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯨꯝꯈꯤꯕꯁꯤꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ
ꯄꯨꯡ 9 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯁꯇꯄꯥꯜꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯈꯤ ꯃꯍꯦꯁ ꯅꯪ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦꯅꯦ ꯄꯨꯡ 9 ꯇꯥꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯊꯦꯡꯉꯦꯕ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯧꯒꯠꯂꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯄꯨꯡ 9 ꯇꯥꯔꯝꯃꯤ ꯑꯁ ꯑꯩ ꯁꯣꯏꯗꯅ ꯗꯨꯀꯥꯟꯗ ꯉꯥꯡꯕ ꯇꯥꯔꯦ ꯑꯁꯣꯝꯅ ꯃꯍꯥꯛ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯃꯈꯨꯔꯥꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯩ ꯍꯧꯅ ꯁꯥꯔꯝꯃꯤ ꯑꯁ ꯅꯪꯗꯤ ꯂꯩꯍꯧ ꯂꯩꯅꯦ ꯂꯩꯍꯧ ꯂꯩꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯊꯕꯛ ꯆꯠꯇꯣꯏꯅꯣ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯁꯥꯗꯨ ꯌꯦꯡꯉꯨꯆꯣ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯂꯣ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯅꯠꯇꯦ ꯑꯩ ꯉꯁꯤ ꯆꯠꯇ꯭ꯔꯕꯗꯤ ꯑꯩ ꯗꯣꯛꯇꯔ ꯀꯣꯟꯅ ꯌꯦꯡꯉꯒꯦ ꯉꯁꯤ ꯆꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯔꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯊꯨ ꯃꯍꯥꯛ ꯃꯈꯨꯔꯥꯗ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯦꯁ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯈꯤꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯁꯇꯄꯥꯜꯅ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯉꯥꯏꯈꯤ ꯄꯨꯡ 9:30 ꯇꯥꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡ 9ꯗꯒꯤ 9, 9ꯗꯒꯤ 10, 10ꯗꯒꯤ 11 ꯑꯁꯨꯝꯅ ꯉꯥꯏꯔꯛꯄꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗු ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯌꯥꯝ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯈꯤ ꯑꯃꯗꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯐꯥꯔꯨꯛ ꯑꯃꯗꯤ ꯅꯁꯤꯝ ꯀꯨꯔꯦꯁꯤꯗ ꯃꯍꯦꯁ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯥꯔꯨꯛ ꯑꯃꯗꯤ ꯅꯁꯤꯝ ꯀꯨꯔꯦꯁꯤꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯒꯤ ꯑꯉꯥꯡ ꯃꯍꯦꯁꯇꯨꯗꯤ ꯁꯤꯗ ꯊꯥꯔꯛꯄꯗꯨ ꯅꯨꯃꯤꯠ 9-8 ꯁꯨꯔꯦꯅ ꯂꯥꯛꯇꯕ ꯑꯁ ꯃꯗꯨ ꯃꯊꯣꯡ ꯆꯥꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯁꯤꯗ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ ꯊꯕꯛ ꯍꯩꯌꯣꯁꯨ ꯌꯥꯗꯦ ꯋꯥꯈꯜ ꯑꯃꯗ ꯃꯥ ꯃꯪꯉꯒ ꯂꯩ ꯆꯍꯤ ꯃꯇꯥꯡꯁꯨ ꯆꯥꯟꯅꯗꯅ ꯃꯥꯅ ꯃꯪꯉꯤꯕ ꯃꯪꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯑꯗꯨ ꯁꯨꯒꯅꯤ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯒꯅꯤ ꯅꯪꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯃ ꯄꯨꯔ ꯂꯥꯛ ꯃꯊꯪ ꯄꯣꯔꯛꯄꯗꯗꯤ ꯃꯤ ꯑꯐꯕ ꯄꯨꯔꯛꯎꯅꯦ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯄꯨꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯁꯇꯄꯥꯜꯅ ꯍꯥꯏꯈꯤ ꯅꯠꯇꯦ ꯃꯥ ꯉꯔꯥꯡꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯅꯍꯥꯟꯁꯨ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯏꯅ ꯃꯥꯅ ꯇꯝꯃꯤ ꯑꯗꯨ ꯃꯁꯥꯁꯨ ꯂꯥꯏꯍꯧ ꯌꯥꯝꯅ ꯂꯩꯈꯤꯕꯅꯤ ꯊꯕꯛꯁꯤꯗ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯅꯈꯣꯏ ꯑꯉꯥꯡꯗꯣ ꯁꯤꯗ ꯂꯥꯛꯇꯕꯗꯣ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯄꯤꯌꯨ ꯍꯥꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯗꯨꯀꯥꯟꯁꯤꯗ ꯅꯪꯅ ꯄꯨꯁꯜꯂꯒ ꯄꯤꯔꯝꯃꯦ ꯊꯕꯛ ꯁꯨꯅꯦꯁꯨ ꯈꯪꯗꯦ ꯁꯨꯅꯤꯡꯗꯕ ꯑꯗꯨ ꯑꯉꯥꯡꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯦ ꯅꯪ ꯌꯥꯝ ꯄꯥꯝꯃꯒꯁꯦ ꯃꯥꯅ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨ ꯁꯦ ꯅꯨꯃꯤꯠ 19ꯅꯤ ꯅꯨꯃꯤꯠ 19ꯒꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦ ꯄꯩꯁꯥꯁꯤ ꯁꯤ ꯂꯩꯔꯦ ꯂꯨꯄꯥ 1,900 ꯁꯦ ꯄꯩꯁꯥꯁꯦ ꯄꯨꯔꯣ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯃꯇꯝ ꯈꯔꯁꯤꯗ ꯊꯕꯛ ꯁꯨꯔꯝꯕꯗꯣ ꯁꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯒꯦꯁꯦ ꯁꯤ ꯄꯩꯁꯥꯁꯦ ꯄꯨꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝꯅ ꯄꯤꯒꯗꯕ ꯂꯩ ꯃꯤꯒꯤ ꯗꯦꯂꯤꯚꯔꯤ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯅꯪꯅ ꯁꯤꯗ ꯋꯥ ꯉꯥꯡ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯀꯣ ꯁꯦ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ ꯂꯨꯄꯥ 1,900 ꯁꯤ ꯃꯥꯅ ꯊꯕꯛ ꯁꯨꯔꯝꯕꯒꯤꯅꯤ ꯃꯇꯨꯡꯗꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯕꯁꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯊꯥꯔꯛꯀꯅꯨ ꯑꯁꯨꯝꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯔꯥꯗꯨ ꯌꯥꯝꯅ ꯆꯃꯝꯅꯕ ꯐꯥꯎꯈꯤ ꯁꯇꯄꯥꯜ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯁꯨꯝꯅ ꯈꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯌꯥꯝꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯚꯌꯥ ꯃꯍꯦꯁꯇꯨ ꯌꯨꯝꯗꯒ ꯂꯥꯛꯄ꯭ꯔꯣ ꯃꯍꯥꯛ ꯆꯠꯂꯕꯗꯤ ꯑꯩꯉꯣꯟꯗꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅꯗꯤ ꯃꯍꯥꯛ ꯆꯠꯂꯣꯏ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯅꯨꯃꯤꯠ 9-8 ꯁꯨꯔꯦ ꯃꯍꯥꯛ ꯂꯥꯛꯇꯕ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯗꯤ ꯃꯍꯥꯛ ꯅꯍꯥꯟ ꯐꯥꯎꯕꯗꯤ ꯂꯥꯛꯏ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕꯅꯤ ꯑꯩꯁꯨ ꯄꯥꯎꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯁꯇ꯭ꯌ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯑꯃꯗ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯅꯪ ꯄꯨꯂꯤꯁꯇ ꯑꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯌꯥꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯏꯃꯨꯡꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥꯕꯨ ꯁꯥꯒꯩ ꯑꯃꯒꯤ ꯃꯤꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯗ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯁꯇꯄꯥꯜꯅꯁꯨ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯥꯡꯂꯤꯕꯁꯤ ꯑꯗꯨ ꯉꯁꯤꯒ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥꯅ ꯍꯥꯏꯈꯤ ꯌꯥꯔꯒꯗꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯒ ꯇꯤꯟꯅꯕꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯉꯁꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯤꯕꯁꯤꯅꯤ ꯃꯍꯥꯛ ꯑꯇꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥ ꯇꯤꯟꯅꯒꯦ ꯁꯥꯔ ꯀꯅꯥꯝꯇ ꯇꯤꯟꯅꯕ ꯂꯩꯇꯦ ꯁꯨꯝꯅꯇꯪꯒꯤ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯒꯅꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯇꯩ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯋꯥꯛꯁꯣꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯄꯨꯔ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡꯅ ꯋꯥꯛꯁꯣꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯔꯒ ꯂꯥꯛꯈꯤ ꯋꯥꯛꯁꯣꯞ ꯑꯗꯨꯒꯤ ꯃꯄꯨ ꯅꯁꯤꯝ ꯀꯨꯔꯦꯁꯤꯗ ꯍꯥꯏꯈꯤ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯈꯣꯏ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯅꯁꯤꯝ ꯀꯨꯔꯦꯁꯤꯅ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯉꯥꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯈꯨꯔꯥ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯗꯅ ꯈꯪꯅ ꯆꯥꯅꯩꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯦꯅ ꯌꯥꯔꯨꯔꯦ ꯑꯉꯥꯡꯗꯨꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕ ꯎꯪꯉꯒ ꯂꯩꯕ ꯑꯁ ꯄꯨꯔꯥ ꯃꯋꯥꯂꯤꯒꯤ ꯑꯉꯥꯡꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯁꯨꯐꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ
ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯣꯅ ꯃꯥꯒꯤ ꯄꯩꯁꯥ ꯊꯕꯛ ꯁꯨꯔꯝꯕ ꯄꯩꯁꯥ ꯄꯤꯔꯒ ꯇꯥꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯝꯃꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯉꯥꯡꯅꯤ ꯊꯕꯛ ꯁꯨꯕ ꯍꯩꯇꯦ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯃꯥ ꯉꯥꯎꯁꯤꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯐꯣꯟ ꯄꯥꯏꯗꯕ ꯃꯔꯝꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯝꯗꯧꯏ ꯍꯥꯏꯕꯁꯨ ꯊꯤꯒꯠꯀꯗꯕꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯨꯝꯕꯥꯏ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯤ ꯈꯨꯡꯒꯪꯗꯁꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯉꯥꯡꯅꯤ ꯃꯍꯥꯛꯇꯤ ꯀꯩꯗꯧꯉꯩꯗ ꯂꯥꯡꯐꯥꯡ ꯆꯠꯂꯣꯏ ꯇꯉꯥꯏꯐꯗꯅ ꯃꯍꯥꯛ ꯌꯨꯝꯗ ꯍꯟꯒꯗꯕ ꯑꯣꯏꯔꯕꯁꯨ ꯃꯈꯨꯔꯥꯗ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯍꯥꯛꯀꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯃꯥꯡꯂꯣꯝꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯑꯉꯥꯡ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯌꯦꯡꯉꯝꯃꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯋꯥꯛꯁꯣꯞꯇ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯗꯗꯤ ꯐꯣꯟꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯂꯣꯀꯦꯁꯟ ꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩ ꯃꯈꯣꯏ ꯀꯅꯥꯝꯇ ꯆꯠꯊꯣꯛꯇꯦꯅ ꯑꯗꯨꯕꯨ ꯁꯨꯂꯦꯃꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯕꯗꯒꯤꯅ ꯃꯍꯥꯛ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯊꯦꯡꯕꯗ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯁꯨꯂꯦꯃꯥꯟ ꯀꯧꯔꯣ ꯁꯨꯂꯦꯃꯥꯟ ꯋꯥꯍꯪ ꯄꯥꯎ ꯇꯧꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁꯨꯂꯦꯃꯥꯟ ꯐꯥꯒꯠꯈꯤ ꯁꯨꯂꯦꯃꯥꯟꯗ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯈꯤ ꯅꯪꯅ ꯋꯥꯛꯁꯣꯞꯇ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯗꯨ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨ ꯁꯨꯂꯦꯃꯥꯟ ꯍꯥꯏꯈꯤ ꯑꯩ ꯄꯣꯠ ꯗꯦꯂꯤꯚꯔꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯄꯨꯡ 9ꯃꯨꯛ ꯇꯥꯕꯗ ꯋꯥꯛꯁꯣꯞꯇꯒꯤ ꯊꯣꯛꯏ ꯒꯥꯔꯤꯗ ꯄꯨꯔꯒ ꯄꯣꯠ ꯆꯩ ꯄꯤꯔꯝꯃꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯛꯁꯣꯞꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯅꯨꯃꯤꯠꯇꯨ ꯏꯊꯟꯇ ꯊꯕꯛ ꯁꯨꯕ ꯃꯔꯝꯅ ꯑꯉꯥꯡꯗꯨ ꯌꯥꯎꯗꯕ ꯃꯔꯝꯅ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯑꯁꯨꯝꯅ ꯋꯥꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯐꯣꯟ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯦꯅ ꯑꯩ ꯂꯦꯟꯂꯥꯏꯟ ꯑꯃꯗꯒꯤ ꯑꯩ ꯀꯣꯜ ꯇꯧꯔꯝꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯐꯣꯟ ꯌꯥꯎꯅ ꯂꯦꯟꯂꯥꯏꯟꯗꯒꯤ ꯇꯧꯏ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯄꯩꯁꯥ ꯌꯥꯎꯗꯕ꯭ꯔꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯃꯥꯅꯤ ꯁꯥꯔ ꯑꯩ ꯄꯩꯁꯥ ꯌꯥꯎꯗꯕꯅꯤ ꯀꯣꯜꯗꯨꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯊꯕꯛꯇꯨ ꯊꯦꯡꯈ꯭ꯔꯦ ꯊꯕꯛꯇꯨ ꯊꯦꯡꯕꯅ ꯑꯉꯥꯡꯗꯨ ꯌꯥꯎꯗꯕ ꯃꯔꯝꯅ ꯑꯩ ꯋꯥꯔꯦ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯕꯁꯨ ꯏꯕꯤꯗꯦꯟꯁ ꯂꯩꯇꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯥꯡꯈ꯭ꯔꯤꯕ ꯃꯍꯦꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯛꯁꯣꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯟꯇꯔꯣꯒꯦꯁꯟ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯧꯈꯤ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯀꯣꯛ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯅꯤ ꯐꯥꯔꯨꯛ ꯑꯃꯗꯤ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯌꯥꯝꯅ ꯁꯥꯈꯤꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯆꯥ ꯐꯪꯗ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯁꯨ ꯃꯨꯝꯕꯥꯏꯗꯒꯤ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯈꯤ ꯃꯔꯝꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯈꯨꯡꯒꯪꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯀꯤ ꯃꯄꯥꯅ ꯃꯅꯥꯎꯅꯨꯄꯥ ꯁꯇ꯭ꯌꯄꯥꯜꯗ ꯍꯥꯏꯈꯤ ꯁꯇ꯭ꯌ ꯄꯨꯂꯤꯁꯀ ꯇꯥꯟꯅꯗꯨꯅ ꯅꯪ ꯑꯉꯥꯡꯁꯦ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯃꯍꯦꯁꯄꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯠꯂꯝꯂꯒꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯄꯅ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯍꯥꯏꯔꯛꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ ꯃꯈꯨꯔꯥꯁꯨ ꯅꯣꯡꯃꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯍꯪꯕꯗ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯨꯂꯤꯁꯅ ꯄꯤꯕ ꯉꯝꯂꯝꯗꯦ ꯄꯨꯂꯤꯁꯁꯨ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯄꯨꯂꯤꯁꯀ ꯇꯥꯟꯅꯔꯒ ꯑꯉꯥꯡꯒꯤ ꯐꯣꯇꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯐꯣꯇೋ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯤꯔꯝꯕ ꯐꯣꯇೋ ꯑꯗꯨꯗꯒꯤ ꯁꯤꯟꯗꯣꯛꯂꯒ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯈꯨꯔꯥ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯇꯣꯁꯤꯡ ꯖꯒꯥ ꯀꯌꯥ ꯃꯔꯨꯝꯗ ꯊꯦꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯥꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕ꯭ꯔꯥ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯐꯣꯟ ꯀꯣꯜꯗ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯈꯣꯏꯒꯤ ꯀꯣꯜꯁꯤꯡꯗ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯁꯦꯟꯅꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯦ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯋꯥꯛꯁꯣꯞ ꯑꯃꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛ ꯆꯤꯜꯂꯝꯃꯤ ꯑꯃꯗꯤ ꯊꯕꯛ ꯆꯤꯟꯅ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯪꯂꯝꯗꯦ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯆꯤꯡꯅꯕ ꯋꯥꯐꯝꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯥꯌꯣꯟ ꯑꯃꯈꯛ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯈꯛ ꯂꯥꯛꯄ ꯍꯧꯈꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯕꯦꯛ ꯑꯃꯗ ꯄꯤꯛꯊꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 15 ꯁꯨꯔꯕ ꯑꯃꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯣꯏꯅꯣ ꯀꯔꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯕꯕꯥ ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑꯃꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯐꯝ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯁꯤꯝ ꯀꯨꯔꯦꯁꯤꯅ ꯍꯥꯏꯈꯤ ꯍꯤꯅꯥ
nang phajana leram baba soidana lakani yumsida ai chattaba yadaba ama lebagini asumna hairamlaga yamna khanghaudana yum adudagi ma thokiram amadi mahaki nupina kadaida chakadabano mafam adudadi haibiramu kaidobuge asumna haiki adubu kariguma pakum amata piramdana Nasim Qureshi yum thadokuna chatki pawasi police na fangki police na pawasi phangma matungda amuk hanna workshop aduda lab nakhoi dukan asigi mapu tangkhai mu oriba Nasim Qureshi ni yum thadokuna sakribasi karigino matamadu faruk na haiki mahaki nupina hangbada pakum phanggidrabo hangdubu inspector nakhoi da hangbiri basi karigino akhoi chu khangde dukan asida puna thabok tawminaramani adubu maram sungcha chadana mahak yum thadokuna chatkre hai akhoi da su karimta hairamde karimaramgi chatlibano haibasu akhoi khangbo ngamde asumna police na yamna ngakpa phauki nakhoi Mahesh na mangba amadi Nasim Qureshi ni yum thadokuna chatpa haibase karigoma kharada mari leine haibasidi yamna chumbo wafamni adubu haujuk phawbodi langla langjin leitribanina nakhoi da khoina karimta tawbo ngamdre aduga nakhoi punamak masimadi khango ain na nakhoi bu soidana nongmadi cherak pigani karigoma nakhoina nara leiramlabadi ain leiri ain na nakhoi bu soidana cherak pigani cherak asi nakhoi kidaba tawgunu asumna matam kaya hauki Mahesh pu ngaijarakpa mama mapa ngai ba haiba wahai asida changyeng amagum oina tawraki matam kaya honglaki lambi thong kaya semki matamgi matung ina kaya hoki police station aduda leramba police sing thabak tongana mafam amada transfer chatki matamgi matung ina mahoksagi khongjal dusu adumak chatkibana asumna English sing ani manga da thokiba thodok asi English sing ani tara manga yoraki mamana machagi lambi yengduna lakiba chahi tara mapung chap chana faki asumna chahi tara pharak laba matungda loisindana khumjin khraba makhoigi case ki file adu upu manungda adumak thamjinki adubu ishorgi karamba lilanano amuk hanna case asida crime branch ki naha oriba hai singleba police station aduda inong nongna thabak taba kharana ariba case file sing loisin kidaba sing makhoina case asigi matangda parma matungda crime branch ki police officer am haiki matam aduda mangkhiba Mahesh pu langla langjin amatta su phangba ngamkidaba Qureshi karigidamakta thabak thadoktuna amadi mahakin mayumda nupi angang thadoktuna ngasi phawba pau piradribu aduga matam adudana Qureshi gi photo si mangkhre haiduna mahaki photo sing missing oibagi photo amata thadoklamdribasina matam adugi police station na kari asoiba leibagini mangkhiba mi ani asigi matangda langla langjin amatta puthokpa ngamdabase police aikoi leiri haibase miyamna koibu thajadaba tabe inong case asi thukoi tigasi case asi tigalaba matungda kari leibagi haibadu langla langjin amukta khangnaba honasi case asida nongno khut thadaduna amuk hana khongul liba horaki matam aduda workshop ta thabak yawba miyoi sing chahi tara hokrabasu makhoi adumak nungaina masa masagi thabak singdu chahi tara gi matungda adumak suduna leiramki police na mafam aduda chatuna wahong pahongna chingmadi tawkidre adubu makhoi gi spy sing inong nongna thadoktuna thawdok asiga kari mari leinaba leiribagi haibasigi matangda makhoina yamna kumna thijanba hoki asumna mahaki makhura Satyapal su mayum makai pandana mayamagi macha ama mangkhibaduga mahaki thabakti adumak Mumbai da mai pakna tawi haibabu wakhalda momonokpa maithongda makalamba haibadudi oiramde matam punamakta sakhangdaba mi amat lakpada mahaki mayamagi macha Mahesh laklaboi ningduna dumang leki Bihar dana lehoriba lairibi mamana matam punamakta ishorgi khoyada macha nupabu yumda amuk halak nabagidamak tattana lai khurumjaram mahaki machanupi minana mabung laklaga mabungi khudangda rakhi pungani haiduna chahi taragi rakhi tara mahakna chena thamjarami kanaguma miyoi amana thong thilaktuna yumda thong hangdorokpa matamda mabung laklaboi matam aduda dum khanjaki thabak su dabadi yadabanina mapa lairabana migi thabak ingkhang suduna leirabasu ngai haktang chak chakhom ama chanaba ya ka thoklubada chahi tara manga khakta ngariba mahaki machana pa yumda halakidaba Mahesh pu adumak ningsinglaklami asumna achouba China amana imung aduda lakhigani khanduna machagi lambi adubu khorang ngaiduna leram masigi matungda crime branch na Nasim Qureshi hariba miyoi asi mangkhiba asigi photo matam adugi police na mahaki photo asi police station singda karigidamukta piramdabano haibasigi matangda chamamnaba poki matam adugi police na thabak tawba matamda khajiktang asonba leikhiba adu inau nongna Qureshi gi saktam asi chahi 10 gi matungda ngasi phawba thiba khangdana leirakhraba Nasim Qureshi gi saktamni haiduna India gi mafam khudimukta leba police station singa paw phaunarba matungda hairiba miyoi asigi photo asi mafam khudimukta thetpa horaklami adubu matam adugi Nasim Qureshi chahi 10 gi mamangda mahaki chahi nifu oikibadu chahi 10 gi matungda di chahi 50 suba haibasi haujik leiramgadoriba Nasim Qureshi aduga hanagi Nasim Qureshi gi photo asi yengnaba matamda di khajiktang khenaba haibasi masana tabe adubu thabak asi thenglabasu thengna crime branch ki miyoi singna photo asi Bharat pumbada chaithok lami
ꯑꯁꯦꯡꯕꯃꯛꯁꯨ ꯐꯣꯇꯣ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯂꯛꯈꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯍꯜꯂꯣ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯔ ꯑꯃꯇꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯍꯥꯏꯕꯤꯌꯨ, ꯑꯩ ꯏꯁꯥꯃꯛꯅꯤ, ꯍꯥꯏꯕꯤꯌꯨ꯫ ꯁꯔ, ꯑꯩꯈꯣꯏꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯑꯔꯣꯟꯕ ꯄꯥꯎꯁꯤ ꯄꯨꯂꯤꯁꯇ ꯄꯤꯕ꯫ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏꯅ ꯄꯤꯕ ꯄꯥꯎꯁꯤ 100% ꯑꯆꯨꯝꯕ ꯑꯣꯏꯕ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯖꯕꯅꯤꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗ ꯄꯩꯁꯥ ꯐꯪꯕꯁꯨ ꯅꯠꯇꯦ, ꯇꯣꯂꯣꯞ ꯐꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯔ, ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯨꯝꯕ ꯄꯥꯎꯃꯤꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯁꯥꯔꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ, ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯗꯣ ꯍꯥꯏꯌꯨ꯫ ꯁꯔ, ꯑꯩꯈꯣꯏꯒꯤ ꯃꯨꯝꯕꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯀꯧꯕ ꯃꯤ ꯑꯃ ꯃꯥꯡꯈꯤ ꯍꯥꯏꯗꯅ ꯐꯣꯇꯣ ꯑꯃꯈꯛ ꯊꯦꯠꯄꯗꯨ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑब्ꯗꯨꯜ ꯍꯛ ꯀꯧꯕ ꯃꯤ ꯑꯃꯒ ꯌꯥꯝ ꯃꯥꯟꯅꯕ꯫ ꯑब्ꯗꯨꯜ ꯍꯛꯁꯤ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯪ ꯑꯍꯜ ꯑꯣꯏꯁꯜꯂꯦ, ꯑꯗꯨꯕꯨ ꯁꯥꯔ ꯍꯣꯏꯅ ꯄꯤꯔꯤꯕ ꯐꯣꯇꯣ ꯑꯁꯤꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ, 95%ꯒꯤ ꯆꯥꯡꯒꯨꯝꯕꯗꯤ ꯃꯥꯟꯅꯩ꯫ ꯑꯗꯨ ꯁꯥꯔꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯁꯛꯁꯤꯒ ꯑꯗꯨꯒ ꯐꯣꯇꯣ ꯑꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯍꯣꯏꯅ ꯌꯦꯡꯂꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯁꯥꯔ, ꯐꯣꯇꯣ ꯑꯁꯤ ꯑꯩ ꯊꯥꯖꯔꯛꯀꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯂꯒꯗꯤ ꯁꯥꯔ, ꯃꯍꯥꯛꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯟꯆꯥꯌꯠꯀꯤ ꯚꯣꯠ ꯂꯦꯞꯄꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯇꯧꯕꯒꯤ ꯐꯣꯇೋ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯣꯕꯥꯏꯜꯅ ꯀꯥꯞꯆꯕꯅꯤ꯫ ꯐꯣꯇꯣ ꯑꯅꯤꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯁꯥꯔꯒꯤ ꯋꯥꯆꯦꯞꯇ ꯊꯥꯖꯔꯛꯀꯦ꯫ ꯁꯥꯔ, ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇꯨꯅ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯔꯝꯃꯤ꯫ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯄꯥꯏꯔꯤꯕ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯣꯇꯣꯁꯣꯞꯇ ꯑꯦꯗꯤꯠ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯞ ꯆꯥꯅ 100% ꯅꯁꯤꯝ ꯀꯨꯔꯦꯁꯤꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯑब्ꯗꯨꯜ ꯍꯥꯏꯔꯤꯕ ꯚꯣꯠ ꯂꯦꯞꯄꯤꯕ ꯅꯨꯄꯥꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯑꯣꯏꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯁꯥꯔꯒꯤ ꯏꯂꯥꯀꯥꯁꯤꯗ ꯂꯩꯕ ꯑब्ꯗꯨꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯤ ꯃꯨꯝꯕꯥꯏ ꯁꯍꯔꯗꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯆꯦꯟꯈꯤꯕ, ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯉꯥꯡ ꯍꯟꯅ ꯌꯦꯡꯗꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛꯁꯤ ꯃꯥ ꯚꯣꯠ ꯂꯦꯞꯄꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯦꯛꯇ ꯐꯥꯒꯠꯂꯨꯕ ꯃꯇꯝꯗ ꯔꯥꯖꯅꯤꯇꯤꯒꯤ ꯈꯣꯡꯖꯪ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯔꯛꯂꯒꯗꯤ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯒꯗꯤ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ꯫ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯅ ꯊꯕꯛꯁꯤ ꯄꯥꯏꯈꯠꯄ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯐꯣꯇꯣꯁꯤ ꯆꯥꯏꯊꯣꯛꯍꯧꯗꯕ ꯍꯥꯏꯕꯁꯤꯅ ꯑꯔꯥꯟꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯐꯣꯇꯣ ꯆꯥꯏꯊꯣꯛꯄꯁꯤꯗ ꯃꯍꯥꯛꯁꯤ ꯃꯁꯛ ꯃꯥꯟꯅꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯑब्ꯗꯨꯜ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯈꯤ ꯑꯃꯗꯤ ꯑब्ꯗꯨꯜꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯄꯥꯎ ꯈꯔ ꯐꯪꯈꯤ꯫ ꯑब्ꯗꯨꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯍꯥꯛ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯂꯩꯔꯛꯈꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯝꯗꯝꯒꯤ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯛꯄ ꯃꯔꯝꯅ, ꯂꯩꯀꯥꯏꯅ ꯌꯥꯕ ꯃꯔꯝꯅ ꯃꯍꯥꯛꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯚꯣꯠ ꯂꯦꯞꯄꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑब्ꯗꯨꯜ ꯑꯁꯤ ꯅꯁꯤꯝ ꯀꯨꯔꯦꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯝꯕꯔꯕꯨ ꯁ꯭ꯄꯥꯏꯁꯤꯡꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ ꯅꯁꯤꯝ, ꯑꯩꯈꯣꯏ ꯐꯥꯔꯨꯛꯅ ꯊꯥꯔꯛꯄꯅꯤ ꯅꯉꯣꯟꯗ ꯄꯩꯁꯥꯁꯤꯡꯁꯤ ꯄꯤꯌꯣꯅ꯫ ꯑꯗꯨ ꯄꯩꯁꯥꯁꯤ ꯀꯗꯥꯏꯗ ꯄꯨꯖꯔꯧꯒꯦ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡ ꯅꯁꯤꯝ ꯀꯧꯋꯦꯁꯤ ꯅꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯄꯩꯁꯥꯗꯨ ꯌꯥꯅꯤ, ꯑꯩ ꯅꯣꯏꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯄꯩꯁꯥ ꯂꯧꯒꯗꯕ ꯃꯐꯝꯗ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯂꯤꯁꯅ ꯍꯥꯏꯖꯟꯕ ꯋꯥꯐꯝ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯐꯝꯃꯤꯟꯅꯔꯤꯕ ꯃꯨꯝꯕꯥꯏꯗ ꯂꯩꯍꯧꯔꯤꯕ ꯌꯣꯠ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯥꯔꯨꯛ ꯀꯧꯏ꯫ ꯐꯥꯔꯨꯛꯅ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯏ ꯍꯥꯏꯕ ꯐꯥꯔꯨꯛꯅ ꯊꯥꯔꯛꯄ ꯃꯤ ꯑꯃꯈꯛ ꯁꯥꯔꯒ ꯅꯁꯤꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯔꯣꯟꯕ ꯇ꯭ꯔꯤꯛ ꯑꯃꯈꯛ ꯁꯥꯟꯅꯕ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯃꯨꯝꯕꯥꯏꯗ ꯂꯩꯍꯧꯔꯤꯕ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛ ꯀꯝꯗꯧꯏ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯩꯁꯥ ꯊꯥꯔꯛꯈꯤꯕ꯭ꯔꯥ, ꯀꯗꯥꯏꯗ ꯄꯩꯁꯥ ꯊꯥꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯤꯡꯅ ꯍꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯗꯨꯅ ꯐꯥꯔꯨꯛꯅ ꯄꯩꯁꯥ ꯄꯤꯔꯛꯏ ꯍꯥꯏꯖꯟꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯈꯤꯕꯅꯤꯅ ꯃꯤꯑꯣꯏ ꯑꯁꯤ ꯅꯁꯤꯝꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯅꯁꯤꯝ ꯀꯨꯔꯦꯁꯤ ꯑꯦꯂꯦꯁ ꯑब्ꯗꯨꯜ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯎꯈꯣꯡ ꯇꯧꯒꯅꯨ꯫ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯎꯈꯣꯡ ꯇꯧꯔꯕꯗꯤ ꯁꯤꯗꯩꯗ ꯃꯤ ꯃꯌꯥꯝ ꯂꯥꯡꯒꯅꯤ, ꯂꯥꯡꯉꯗꯤ ꯅꯪꯒꯤ ꯚꯣꯠ ꯑꯄꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀooperation ꯄꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯄꯤꯌꯨ, ꯇꯨꯃꯤꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯈꯛ ꯍꯪꯖꯒꯗꯕꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯞꯅ ꯊꯤꯟꯖꯔꯛꯀꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯚꯣꯠ ꯁꯣꯏꯗꯅ ꯀꯥꯏꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯔꯦꯁꯤꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤ꯫ ꯀꯨꯔꯦꯁꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯄꯨꯁꯤꯟꯗꯨꯅ ꯀꯨꯔꯦꯁꯤꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯀꯨꯔꯦꯁꯤꯕꯨ ꯑꯁꯨꯝꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯀꯨꯔꯦꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯌꯨ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯊꯥꯔꯠ ꯗꯤꯒ꯭ꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯈꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯨꯛꯅ ꯄꯩꯁꯥ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ
पैसा दो आई मफम मतम हाइरके हारिबे मरम करिगिनो फारूक ना नंगोंदा ट्रांजैक्शन तौब्रा नंगी इमुंगी नुपी आदा लेहौरिबदुदा पैसा पिरकप्रा हाइबसे नंगी बैंक अकाउंट अमदि नुपीगी बैंक अकाउंट सिनी अखोइदन लोइनमक बैंक की मियोसिंग तानरगे यंगबनी अदुबु यामना हैना सिंगना नाहाकना मफम असदा मिंग ओंथोगा नुपी अमा लौरुगा लेरंबा अमदि मफम सदा बोल एपम मचिना ताकपदी नंग करिगिदमक खुंगंग अदु थादोक्तुना चटपनो हायो करिगुम हाइदबा तारबदि नंग फबोइरो असुमना पुलिसना थर्ड डिग्री इंटरोगेशन तौरकी मसीदा खांगबा ngamdraduna कुरेशन हाइदोरकी मानी मफम मसीदा मिंग साजनबनी आइगी चानुपी हिना लेहौरी आइगी नुपी लेहौरी पुलिसना आइबु वाहंग पाहंग तौबदा आई मफम अदुदा लेबा ngamkide थोकिबा थौदोगदो मदुगी खल्लुबदा आई अहिंग नुंथिन तुंबा यादे आइगी इमेज सिदा आइगी दुकान दा यारोंबा नुपा मचा महेश ngakta उखी चाक चारबसु तुमलबसु दुकान अदुदा लेरबसु मफम खुदिमक्ता महेश ngakta उखी महेशना आइगी मांगदा अदुमक लेप्तुना लेबदुदगी आई नुंगसिरबा आइगी नुपी अमदे आइगी नुपी मचा आइगी चानुपी थादोक्तुना आई मफम मसिदा चेलखिबे पुलिसना हाइकी अंगांग अदु हुजिक लेरिबना नत्रगा अंगांग अदु नोइना हातखरब्रा मतौ करमना महेश मांगखिबगे वाफम असिदा कुरेशन हारकी अंगांग अदु सुलेमान हाइबा आइगी दुकान दे यावबा मियो एसिगा अंगांग असिगा नुमित अदुदा महक थबक सुबदु थेंगलपना लाखी पुंग मापन ताबा मतमदा महक थबक लाकपदुदा सुलेमानगा मखोय अनि पोट डिलीवरी तौबा चटकी अदुबु लंबीदा अंगांग असि मसा यामना नुवाइत्रे लाइहौ तौई हाइबा वाफम सिंग हाइकी अदुबु गाड़ी मनुंगदा सुलेमाना तोक्सिनगनु हाइदुना ममाय ममित खंगदना खोपांगना थाकी अमदि अंगांगदु याम तोइना फुबिकी अंगांग अदुना मसा ngamda yum aduda pot chai sing delivery torom madugi matung makhoi halakpa matamda numidangi pung 9 om taki masigi matungda lambida gari puncture oiki gari puncture oiba matungda angang aduda kumtharaga masa nungaitana gari manungda oina tumduna leriba angang adubu mahangna gari ge tayar sina bahiki matam aduda laihongna masa sagalaba angang aduna tayar sinba ngamkite masida su suleman angang adubu haninga letana puram angang adu phuman badigi angang aduna masa nungaitana machina kumlaki uncle nangna ingonda phuribase yamna henman kre आई इसा नुंगाइतबगी ngasi se lai hoktobugi aise aigi kakana chalunu haibani adubu nangna ibu mafam asida sanga dongna nangi minai dongna ibu season bas ai khangba ngamlaktre nangna phubu khuding ai khangduna lakhibani nangna igonda sukki matik phuri basi ai sina khogi napagi minaira ai se hakchang nungaitre haibani ai mafam sida thabak toba lakpani nongmata su nangna aigi thabak se hainaba su takpide wa ama hairubugi su aingonda hektamak aigi ithibong panduna ngangi wa ama hairubugi su nangna aigi mai patsai dun ngangi matau karamna aina nangi thabak se haigadoribana aingonda di अंकल सुलेमान थबक से ताकपीगनी हाइरगा अइंगोंदा थबक ताकपीबगी महूत अइंगोंदा फुचैब ngakta तौबीब नत्रा नंग नचिन yang khumningbra ha nang nachin yang khumne ne ngasi di nang अइंगोंदा nachin yang khumne ne na nang yot chin nang asumna khanghoduna sulemana gari puncture tawbagi gari gi hantokna ba liver aduna angang adugi makok ti yot chaiduna kalam angang adu leimai da tuki matam adu da mahangna hogolo yam thuna hogolo thok mok togunu gari sakase yam thuna sil thenggrabani asumna angang adu yot chaina kankiba matungdagi hogolamdi मदुगी मतुंग महक पाखतखिरम महना चैना कनमदगी अंगांग असि सीखरे हाइना खल्ले असुमना सुलेमाना कुरेसी अमदी दुकान यारिबा मियो सिंग अदु कॉल तौरब मतुंगदा मखोइना कना उई मफमदो लमहांगनी कनामत उदे हाइबदगी वर्कशॉप अदु यारिबा मखोइ लेहौरिबा मखोइ अहुमसु अतोप गाड़ी अमदा पुरगा लाखि मफम अदु थोलिबा थौदोक अदु मखोइना मफम अदु हेग यौबगा अंगांग अदुगी मिहुन यंगनी अदुबु महेश असि मफम अदुदा योचैना कल्लबसु मकोक काइदुना लेमाइदा ताबा खक्तनी अंगांग असि ज्ञान मांगबा खक्तनी अंगांग असि सिबा मक्ति सिदि मतम अदुदा मखोइना हॉस्पिटल पुननबगिदमा मखोइ मरक्तगी अमन हौदोरखि अदुबु मखोइना हाइकि हॉस्पिटल पुरबदि अखोइ मरि मक्लो चेनरनी अंगांग से मकोक काइरो अखोइना फुरे हारगदि हयेंग हांगचित पिगदोरिबा लुपा लाख कयागी अखोइना डिलीवरी लेरिबा मयामसे लोइना काइरनी मरमसिना वाफम से अखोइ लोइसलसि अंगांग से अखोइ हॉस्पिटल पुबा याद्रे मफम असिदा हुंतोमसि मफम असिदगी पुलिसना फंगलबदि अखोइ मुक चेनरोइद्रो असुमना मखोइ मयामसे यामना ngangnarami adubu tholiba thogdoksida mokoi chenaраklabadi mokoi pulisna pharani haiduna kibadagi angang hingliba adu hospital da puraga laikanaraga mapunsi kanbiramba yabadu madugi mahutta mokoina angang adubu mafam adu huntoknanabagi damakta lepnaki gari puncture oba tayar yam thuna sinki sorok ki lambi mayai maktada sorok matai da taduna leriba sidriba angang adubu mokoina lambi gi sorok mayai da phaiduna thamlamnaga mokoi mari chatkira masigi matungda amamda lakpa gari singna महेश की हकचांग की मथक्ता मसिंग खंगदबा गारी सिंगना लांथोक लांसिन तोरम मराइबक थिरबा महेश की पुंसी मफम अदुदा लोइकी असुमना क्राइम ब्रांच ना मुक्तिगतपा मतमदा मफम अदुगी पुलिस स्टेशन की मियोइ सिंगना नुमित निनी थमलमनबा मतुंगदा कना अमतना बॉडी अदु क्लेम तौरदे हाइदुना पोलोइ थोकिरम असुमना मतम अदुगी पुलिसना असोनबा लेबदगी पुलिस स्टेशन अमगा अमगा पाउ फाउनदबदगी मांगलिबा अंगांग अदुगी फोटो पुलिस स्टेशन सिंगदा मतौ करमना यौद्रिबनो पुलिस का मतौ करमना कोऑपरेशन तौनद्रिबनो हाइबा क्राइम ब्रांच की माइकैदसु मथायम सारम अदुबो कुरेसेगी वाफम सिंग अदु तारबा मतुंगदा
workshop adu de yauriba miyo ahum adu su fagalami amadi police na interrogation chathaduna makoi busu wafam sing asi amamam to oina takhalami wafam sing asi asengba ngak to oiki asumna chahi taragi mamang do loisin khidraba case ama kariguma thokdok amada khana chainaba thoktuna machin khumadi angang adu bu phubiro basu hospital da pukhatuna layeng biduna mathangi nongalakpada makhoina dukan adudagi tanthok pirabasu lairaba mama mapagi manakta amuk hana chattuna khungang da thabak suduna mama mapagi mateng pangba yaba mathawna leba angang amagi punsibu makhoibu chenarak lagani haidun sorok adugi mayaida angang adubu makhoi marina thangdok laga thamnamlaga ahing aduda chatliba gari singna angang adugi masada mathang taktuna angang adugi mapunsi loisankiba asibu miyoibagi minungsira thenglabasu thengna asumna maralgi matungina kuresi mihat asiga mari leinana amadi Farooq Suleiman Hakim makhoi mari angang adubu hatpagidamak mi hatpagi case 302 amadi maral kupsen namagidamak honabagi matungina IPC section kayamarum panduna makhoi mari thenglabasu thengna makhoi fadok piki asumna Satyapalna Mahesh ki asiba hakchang lokhatkiba police station adudagi Mahesh na likhiba phurit khongau adu Mahesh ki natabra haibadu check tawki matam aduda Mahesh ki ni haibasi makhurana numit adudi setkiba phijol uhobuna phijol sing adu uraga kapsaki amadi mayamada call tawki baya aikhoigi Mahesh amuk hanna halak laroi aikoina chahi tara mahakku ngaikibado ai mahangna setkiba phirol da e tairaba phirol sing asi police station amadagi fangle mahakku hatpada chenaba workshop adugi miyoi sing punamaksu maralgi matungina jail da phadok pikre babido paw sikhara tambiu macha lakpa ngaikhini haiduna mahangna isorgi प्रार्थना तौदुना लेजबदो amadi machanu pimina mabungda rakhi pungani haiduna mahangna rakhi masing khangdana chahi taragi tungsinbado ngasidagidi amukhana tungsilarunu haina tambiu asumna Satyapalna mayambada tamnaki ngasigi case asida adom kari phawibagi pikliba angang amana sen tanduna mama mapagi mateng pangkiba Mumbai da lakhiba amadi mafam aduda ningthinu waina tobidriba angang amabu saubadagi makoktu yok chaina kanduna tarabasu matam aduda hospital da pukhat piramnabadi hingjagadaba angang adubu makoina police ki case amada chenagani haiduna kibadagi makoi mari changduna angang adubu sorok mayai da thamlaga achatpa gari singna takthak landuna hatkiba masibu karamba miyoibagi lichat tabiraga case asidagi kanaba sing loksinbiu fataba sing matai da thambiu ngasigidamaktadi episode asi loisinjanabagi ayabadu James Haigurjamna miyamdagi logjari mathangda case ama puduna lakchage haujikidi tabiriba singbu khurumjari mina se paisani paisilo ngasidagi ichangi lairik leiba hek lairik kamari leinaba tuition tobagi oiro che kolom leibagi oiro loina makse aingonda haigadabani ngasidagi nang imaga babaga da haiba yadriko maramdi ima baba se yam wareba nanga igo honabada chakpa bo mabuk thana chadre yengba ngamdre ado ai leiriba makhaidi ichangi karim to alhalo ichalna hayeng chawraga yum masidagi kaina oina chatkiba ichalgi luhongbadasu nabung aina loina honagadoribani babaga imagadi matam aduda aina nungaina thamgadoribani masi agi manglani aduna ngasidagi imaga babada kariguma paisa amata tanbe yadreko aingonda adum haigadabani ko